Social media amasung asi nungthil phongba pausi singdagi maroiba pausing lokhatjaraga miyamda thamjari ahanbada hi ai khomba news dagi lokhatjaraga AT unit 19 na red jathabada natabali chatlamba miyoi 15 phagatkhre hatada hangliba beauty salon amadi spa singda natabali chathare haiba akaknaba pau ama phangbadagi aramba unit 19 na mafam anida ngarang red jathabada natabali chatlamba nupi yauna miyoi 15 phagatkhre hairi hatagi cemetery lambida leiba Sainas beauty salon Red Chathakibada apikpa kasingda pamung masa kaya tharamba thengnakhi hariba mafam asida kani su phagat pangamkhi chahi nauribi nupi manga nupa ama amadi nupi sabi mari puna miyoi 10 mafam asidagi phagat pangamkhi nakal amaromda numidang pung 9 makhai tarakpa dwaida akaknaba pau ama amu phangbadagi Orient Hotel manakta laiba D1 Spa hariba mafam asidagi su natabali chatlamba miyoi 5 amaga su phagat pangamkhi hariba miyoi singasi mari leinaba police station da khusinakragani haina Unit asigi commander Langonba Maitaina Paumi Singa Unavada Fongdokre Mathangda RCC Thong Saba Kukising Panava Chalubada Amatalairamdre Chandel District Manung Chanalaiba Ke Molnom Kulda Kukising na Aina Yadaba Moongda Manipur Turel Mathakta Sariba RCC Lengak na ating bapi kraba matung nauhona na thong asi lepalaitana sagalakpadagi security gi team amana yengsinba laklagani haiba pau fangbadagi thong sariba jaga aduda kuki amata leiramdre hari security laitaba matamdana thong asi saba losinanaba kuki singna kana hotnabagi mami tari ningsingba yabadi thong asi sadanaba akanba wafam sing khangan khiba laikhrabani Central Government na Manipur gi maru oiba issue sing thabak ta onthok pigani hairabadi CM pham thadoklabasu thadokani biren Manipur miyamna aibu CM phamdagi thadokla haina dabi taroklabasu Manipur kanana bohotnabada maruoiba core issue singasi Central Government na thabakta onthok pigani harabadi Chief Minister gi phamdagi thadoklabasu thadokani haina Chief Minister N Birena haikre Wafamasi Dipringa Chief Minister N Birenga akhanana unaba amada fongdokhibani Karigumba Center na lokhalakpa henba section tharang ama oina Mahakpu Chief Minister famdagi hantharo natraga Mahakpu lokthorokpa tarbadi kari tawgani haina Diprin gi Karisma Hasnet na hanglakpa wahang amagi paukhumda N Biren Singha na makata na hai Manipur asi Indian Union gi manungda laiba state amani lamdam asigi phagani harabadi India gi constitution gi framework manungda center na larokpa warep khudimak mahakna haraw tayamna lawgani Adubu Center na Manipur gi maru oiba core issue sing haibadi kumja English amaga chamapan humphuma thoida yumpham oiraga Manipur da sangsilagli ba illegal immigrants sing masak khangdokpa makhoi bu maramda halankhiba border fencing tawba free movement regime lehendaba NRC satna hanba asina singba singasi center na thabak oina pangthokani hairabadi center na chief minister oiba tu haibasu haraw tayamna tokani haina paukhum pikhi Loisilakpada asiba hakchang masak maming khangba ngamkhre ngarang numidang pung 3:10 rom tarakpa dwaida MU manakta leiba laisang hidenda sakhangdaba singna mioi ama hatuna thanamkhiba adu masak maming khangba ngamkhre laikhidraba mioi adu Thawal district manung chana leiba khangaboktagi retired ASSO amadi Kim Educational Society gi founder oriba TS Ibomcha singni hairi mahak sel gi demand ga mari leinena hatlamba oiramgani haina thajanari